Hi, mayam pumnamakpo khurumjari mayamna tattana haiba Q&A ngasi puraga lakchare mayamgi paukhum pinabaidamata sem saraga leijare ado mayamna Q&A gi video sida akoi heroga naminaro hybado aina yam request tawrakanda yabane maramdi mase kai haitare yam ikaigale sengna hardi real life ta mase yam ikaigale ado ma yadi yade adubu namfuda aina ngasi mayamgi apamba haitare mayamna request tawbaduda ai mayamgi dumakta yengaga ai ngasi video se namina sena request tawjabani aduga loina na mayamna comment pibirakpa wahang hangbirakpa mayam ai loina pazare aduga aina aigi subscriber mayamna comment pibirakpado mayamgi ming se ai am mention tawninge adubu ai se laibak phai haigadra ai comment se 1.3k oigibasida ai se mayamgi ming se loina ai se ithokpa se ngamdre aduna mayam sidagi aina ahambagi tangkaktagi khara loukhatle mayaidagi khara loukhatle aduga aroibadagi khara loukhatlaga 250 something aina aigi subscribers ingi ming aina loukhatchare aduga mayamna hangbiramba question mayam dogi paukhum ibainina piraani mayam taminasi aduga aina question se hana pathokringaida aigi subscribers singi ming singse ai hana kitang panjaramge aina haijabado mingdi yami adubu ai loina makti ithokpa ngamjadrabanina aina tangkak tagi khakha loukhatlaga aina ming singse hana pathokcharakke aina ithoga thamme ado ahan bagi mingse Zeslin Thauthang adagi HM Pinky Wangkhem Yaipa Angom Maibam Mathoi Onita Laishram Chongtham Merina Jamuna Mairembam Tania Okram Santos Naurem Sarda Laishram Sumita Akoijam Ayingbi Thames Nungsithoi KH Wangkhem Milan Robinson Konsam Inung Junior Block Yumlembam Ichanbi Laishram Probinson MD Sabir Alam TVO Khangjarakpam Lanchenbi Brojesori Seram Adagi Rosni Laishram Hitson Block Maisnam Oinam Super B Samurai Latpam Lalan Sharma Bandana Chanu Riders World Manipur Shanghai Channel Zudin ZM Sangita Leitan Them Swapana Sagol Sem Kalpana Asem Tonthoi Elina Mangang Moirangcha Taurem Albert Dipanjali Ngangbam Nongmaithem Dhaneshwar Chiranda Ton Robin Singh Kalpana Saikhom Abenau Thongam Monica Devi Sikhatang hana haijarage aduga marakta amuk subscriber singi mingdo haijarage adudi question se paba horase ado ahambagi question se ani yamangi dana aina note tawraga ithokpane ahan bagi question se anamana common loi oi bhai tare common oi banina common oi ba question ge se aina chap manaraga hanjan haibado adudu nungai tabanina aina one time da amumu hai hok se na tawbane ado ahan bagi question se che da silheibaga kayam kuina khangna birakke aduga kamaina thengna bikhibano anas maina hange ai ibane se kamaina khangna rakhi chahi kya khangna rakhi an hangbane ko question se che da silheibaga kayam kuina khangna birakke aduga kamaina thengna rakhibano haibadi ibaini gi journey haitare kamaina thengna rakhi mayamna adum hange question ji am hange khuyam amne si je ado kamaina khangna rakhi kadai waida khangna rakhi karamba mafam da khangna rakhi aduga chahi kya nungsina rai kanana hana propose tawi si je answer je amma khatang oina pire se ba question ni am ba si je hangi je chamana ba haidi common oi ba question ni na ado aina question param ni na answer do mo dai dar Pakhum pijarage koi
Kuni si 2015 gi Sangai Festival da kuni si thengna bane tungamanga dum chatminare lambi sida aina number se monda gi laure koi wife ta gi laure number se aduga number ai jam harauna ga pirami ponida number je laure matungda wai di dum sanare matam khar sanarme ikui kui dana maje silongda amu chakre maje silongda hana adum leiramba haitare ai di wari sanar matungda khangakpaneba ada ma ai silong lei kholena adaidi silongda magi study gi chakre chakra matungda fana kuina thengnadre khoini je adum chahi manang na haitare chahi manang na di marak tabudi thengnaba phajana thengnaba phangdaba ada wari di dum phone da dum sane adugi matung magi study lore matungda thogle silongdagi aduga khoini se mountain gym da gym chasena hainare mountain gym da chatla matung adum pulla avnina adum phone da wari sanare amana ma nungsi di phongdong na de dubu mazu ai di khangde khange ba masu nupinina nungdi nungsiramne ba dubu aina propose tawre sini mayamna khangning bodo ibani 2015 gi Sangai Festival da thengnare adubu aina Shillong da lairubanina ibani to unaba di pak phangde mayamna ahan ba date karai da thengna gi date to karai da chatke khotke hange do date habe se ibani se sukcha chalakte habe ya aduga propose to bagi wafam do propose to mana hana tore ai ju pura surprise ore aduga adum accept to ado nang jo ingonda propose to gi khanda bra wasi sidi ai haido oroge mayam mangda ado aina nupani na aina hanjan gre propose to duga mathangi question se aina dum parake khudana dum answer phelake chese kailamdaino aduga dasi leibana kailamdagino aduga chega daga kayam kuina khangnarake ngasai gi duni kayam kuin khangnarake apse 15 de khangnaraga 17 da luhongbane aduga sise kailamdaino habse ai gi lamde aina haijage koi dailam na ma dum haija sanu kai gna nungai dana sum amana sum answer piraga laiba amana sum ngang bodu nungai damina ai gi lamse ai gi ipam hai tare ko ai gi lamse nongmaibung purana rajbari dagi ni aduga ai gi na khasanje mamelekai khasanje mamelekai dagi ni hojikti mazu khasam mamelekai da lekai dagi mioi oire mau ningthaujam sagai gi mau oire aduga mathangi question sina chega daslaibaga kayam kuina nungsinara ke singa saige duni ko adum chamanare aduga makha taba question se ai chega khangnarakpa matamda daslaiba se film kumba hauramma bra hai hauramme karamba hauramme haure takuram thar kumamme adagi korongan ba kumamme haure matam se kumba hauramme hai tar ramthar kumme aduga korongan ba part 1 first kido adu kumamme ado ma khangnarakpa matamda ma film aiga ma khangnarakpa matamda ma film kumamme adagi yam nungai ba question am lai tatan hangba bungo se kanano habdo tatan hange bungo se aigi naw para series tani mi budi mangna hange tani hange se bungo se aigi naw no para magi banaw no para khoi dai manaw no para hangbado aduma fazana clear tawramage sida bungo se aseng baharagadi aigi side kine akhoi gi mamo haitare akhoi mama gi hek mabungi machane machanupane ado ibani se hek pokta pokmina ba ichin inaw gi type ta sumaina tawba aduna aina ma se aigi hek ipane na khalle ado ma se akhoi gi ningthaujam saigai side ki natte aigi side ki haitare aigi inaw nupane aigi upanupane sima mayamda clear tawre ado kaino akhoi bungo je aiga masak su manai su aduna aiga hek pokmina ba aigi hek inaw pani na judum hai bai tare do inaw pani sinu pani mane chap mane sak mana bajine hena akhoi gi pokmina bne na khan bai tare do aina di akhoi yongi oina ana aton mani ko mathangi question Dona Oinam gi channel adum yengba nungai jai Manipur gi actor amagi nupi orubagi nungai ba nungai taba khara haibiu aigi channel yengba nungai hai se ai su yam nungai jai yam harau jai mayam na nungsibi bedagi ai ngasi smaina yoba ngamjara ini
aigi subscriber yam atelaba matamda sumaina yamna subscriber hadi 30k ka se yoba ngamjara ine mayamna yengbibado ai yam nungai jai mayambu thagat ba phongdoksari aduka pakhum se kari haiba question se actor amagi nupi oirubagi nungai ta ba khara haibiu ai kai haidoino khangde nungsu nungai amromda nungsu nungai ti kamaina no haragadi nungai ba hana harage nungai ba se obviously Manipur gi saknairaba actor ama aigi husband una phangjaba haibase aigi khwaidagi laibak phabani aduga iramdam masida seba tawba ngamjaba mayam gi damakta seba tawba ngamjaba se ayam haraujai yam nungaijai simangai re ai haigadaba haibabu aduga nungaitaba hairagadi mana ko shooting gumba chakrakanda thengna halakpase aingonda sometimes as film go kumam dra su phadawba office kumam chatla ju phadawba haidi timing chan chana halak pai tare adu oragadi am nungai ni kana khalli ko ado thengna nunga laga halak pe engoda tumpham khangda ba hai tare adu duna tallida mark ta film tawba se kana adu maina khanba yawi but overall adum phayana haininge agi wenadi aduga marak ta sum nungai ta ba hai tare ko adu du ki wani thengna halak padugi damakta di nang lana lawam thokti ai lana lawde aduga mathangisina chese chahi kya surage aduga dasi leibagi su chahi kaya surage habiu chahi jata singna haidopem ikai de haita de chahi gumba se mi yam haining de dana ko adu hairage ai se handaki march ki 29 agi birthday tawgibdo aduda 29 complete ne aduga koidagi di ai khangde mama sana dum haizara sanu aigi oina ai sagi chahi si hantak april ge date 4 da ai chapchana 32 years su jakre chese doctor ne haise sumbra doctor ga do oramadi kam nungai ni ko adubu mayamna khanbi bado onare ai doctor su oijade hojiki onadi ai se housewife ona leje ai khoi husband ki ai seba taraga magi shooting chatpagi magi monda take care oina lei hai tare aduga ai mayamna doctor oibra nurse oibra haibeto ai kemto oijade hojiki onadi aduga asadi am chauna lei exam thabagi ado unfortunately exam thaba phangdabagi wari mayam am sulai ado nangi thabak to nangna khanjaibu kudimak phangdi yu adu nang hojik ji khwaidagi chawba thabak ne nangna tawri jawji se ojaina tawri ba thabak se khwaidai chawbani magi seba tawri se sina khwaidai chawbani aigi chalam daida nangna kudimak hona bi ba kudimak to nang khwaidagi chawba thabak mani nangna tawri se aduna mayam ma doctor oide any amata kaimta oidi hoji tawdu ma khwaidagi chawba thaba madi tawri ma aduga hojik list te ngasagi subscriber mayam gi list to yam banina ko mathang khara mo khoda pahalage maming dong pabiro boining hokif bebito laisram puja yumnam athoi longjam jackson chingtham choi gangte haiba punyabati rani lakshmi ahibam sonia yaikhom lanchenbi usamluang yumnam kavita jegi khwaidagi pamjaba engsang karino aduga kadaida hanba thengnakhi dasilaibaga kamaina nungsi haina phongdoki kamaina nungsi haina phongdoki gesne ba moina haise aigi pamjaba engsang se ai hairaroige siside aina aigi subscriber sing do oina hangjarage heng aina kainoma game ma tawse event ma tawse habado adudo oina hangjarage simadi ai mute ta leirage aduga ibaini se mana nungsi haina kamaina phongdora khige sineba nana kamaina nungsi haina phongdora khige habduneba mayamna khawninge se aduduni da ma'am sai haijakre koigi sije khongko sije ai hairage mana nungsi haina kamaina phongdora ke habse ai hairage sei harage kamaina din haira mana phongdora khibase yamna funny oi haitare ai thajade aina nang acting tawri ne na haigi bako numit se ibani se gym dagi halae aduga halakan mana achapo cha se na hai do aina ai se thenge ai ayukta chaphut yam chaeba ada ai champut cha doini na ai atopam ta chaning dre aduna ai kona chara se hai mana ngai kho hai kanom dang di hai hogi gi hai do kaino na hai ada mana sinma yam man vai tare ada acting do film yam man vai tare mana hai ko na ngang khudi mak se
adum film ni khan majani aduna khangnar ko matam da jo adum kitang kai hai tare emotional go dalila yam maleba matanga yaw da ai ni ga si mai nang to ido sini da di kitang nungai na da ba hai tare ko kitang wakhan gi nungai ta ba phongdok pa je nang to ido lila drama ni nang to ido nang film da to acting ni aduna film kumu gi iran hai tare dai matang da na mo aduga man hai nang kainom hai ge tawbane hai ada ai chatlage thengen hai ada aingoda su chingna ba hai tare ma numit se yam strange oi ba hai tare na hangai ga mana da mong ma tawbasida ai su pakhat poi mihun ga se tang nang chonge kari harak toino na aduga aina ai chatlage hai ko aduga mana nungsi hai ge tawni da na mana haire ko adu nang harau dra ni da ada phagi yam man ba hai tare ai se mai je nganga ga ne ai se kaim khumam da bida wasu kem khumam dre aduga ai si yum yongna ba lai ngai thawra ga lai se mi hunde dang chonga numi si mai phone bok taw dre nga thai gi pakhat poi ikai boy kai hai tare adu main taw adu ko na tap thara kanda ai se harau sem harau hai tare ngona mai chu film acting taw ri ja la ne ga na khan bi do doin taw aduga aina hange na nga sai gi do aseng bagira ha bu kana mana aseng bagine ha ko da aingonda pukning nungsi boy ikai boy adu mana tawi adu mana tawraga ibani gi journey se horakhi bani aduga makha gi question sina da Silheiba atopa film actor nupiga film kumina ba matamda aingonda kari phauge ha as ai bu kai hai do hang yoro kumro du de kari phauge ha ba se nungai ba phawe kari gino hara kanda film mama tauba haiba se actor ama oiba haiba se yamna laiba tarai ba thabak nate akhoi gumba amana only hadi simple oiba mi ma khaktang na hekta film tawninge haraga tauba ya ba nate aduga maru oiba se magi co actor se na kai hai tare monda co actor se ga co act tawmina ba matamda yamna nungai ba akhoi gi kai hai tare chana ba hai tare sisi yamna important oina ai gi wakhal da ai khanjai aduga hojik akhoi hero na atopa actress hai tare ko maming leiraba mayam amaga co act tawminai ado aingonda yam nungai ba phawi aduga kai hai tare khara mana so hange jealous oibra haina jealous haibasidi ai khatangi wanate miyoi ba khudimak nupa oro nupi oro sanga da bokta jealous se phari bane samna haibda hangdongna macha nungsibai damakta kanjalaga thamiduni adumaina hui hogdong sanga loina jealous oi ngaktane jealousy laigani adubu sometimes kai hai tare aina khandok chabai tare magi profession ne magi thabak amane tawrise sesta aina kai gumba jealous oi taragati mangonda kai hai tare thabak se mapung phana tawba ngamoi da ba hai tare adoga first of all agi support yamna chang ba hai tare aduduna matam punamakta aina support adum tawi aduga kemta nungai ta ba leijade engonda ai hena harau jai si hai jage aduga matam chupada ai hojik phau adum ai support tawjari si mangai re to nungai ta ba kemta leijade sigi demakta engonda yamna support tawbiramba amadi mayamna nungai ramoi gana khalamba wakhando pumnamak tayonaramba aise miyamgi damakta niko kana khanbirambagi damakta khoigi sai damakta agi sai tagi miyamgi damakta tung khoina sewa tawu ngamojagi afa ba nungai ba film ke ama kumba ngamojagi hoi aduga mathangi question sina Dona nang se yamna chamjai Silheibaga kamaina khangna khige kayam kuina nungsina ki singa saigi dumak ne ado question ja ina sum ibada yauram ba hai tare ko yam thagat pa phongdok chari aibu nungsibi ba aibu nungsi ba wahaina thagat pirak pa se ai yam nungai jai ai mayam busu thagat pa phongdok chari kai khumna bo chari aduka thangi question sina khoigi Rosina yumnam na hang birak pa question ne am sangi mai je chega da Silheibaga se nungsinaba yamale hai nungsine he aduga chegi ipam lamdam se kaidano ai ngasai pakhum pijakhre amuka su ai haijarake karamna da Silheibaga kamaina thengna khibano chena da Silheiba da pamjaba character da kai haino character pamjaba character da khwai de sam hai pamjaba se kaino haibani mai se chena da Silheiba da chene da Silheiba ne daranjan ne akhoi hungi hobby sina kaino haba mai se okay Rosina kaino ne aina ngasai khumjagre ko
kamai yam nungsinaba male hare hoi yam nungsinai aduga ipam lamdam sina aina haijagibdo nongmaibung purana rajbari dagini aduga da Silhaibagi khwaidagi aina pamjaba character haitare mase nupi yamna respect tawe simadi aina tungmangi nate aige husband haibe aina thagatpagi wanate aina mongoda yamna pamjaba character hadi ma nupi si yam respect tawe ngasi phauda aina aiga maga laiminarakpadagi aina khaknarakpadagi haitare ma ngasi bokta chaminabadasu haitare ko nupi amtada ngasi bok ma michina hanna yengde at the same time ma se khoigi mingonda aingonda makta ngangbor su ma se khoigi thamoi shokadaba wa haitare khoigi yamna thina chairaga ngangba khotpa adugumba tawde aduga mana yam saw taragadi ma wam ta ngangdana tumina lei aduga chaiba khotpa aduga phuba chaiba khoigi harassment tawba haitare sugumba wakhanungai tanaba sugumba se amta bok tawde ato magi am pamjaba character hadi ama nupi bu yam respect tawe nupi bu yam ikai khumnai sima thank you aduga mathangi Dona chene aigine akhoi bungogi ne da Silhaibagi ne hobby hai aigi han hairage aigi hobby se aise cooking se ayamna pamjai hadi haite adubu makhan ga mayam try taraga thongba sumba se yam pame ado trial daga soibe yam yaukre mamangi lockdown da aina jalebi hoba matamda soi dana jalebi kompa mangba ga yawi ko ada cooking is my hobby at the same time adu gi jalebi do pisara ko na tro aina askari no ne to jibon hakta ai je athumba pam ha ga de jalebi ji dum sa ba khang ngam ba athumba je ai sa de ba ada jalebi ji di ki kre hai tar ke hani khra pam na di sa ba na ta adu athumba chaw ha ga de jalebi ji sa ba khra aingon ngam ba ta aduga cooking beside cooking aingon da ai gi hobby se ai singing plus ai reading novel gum basu yam pa ba hojik ti ko angang lai ba de hai gadra ache isa da paning ba kaya pok ta ba adugum timing su phang da ba hai tare ko aduga reading se yam pa me aduga ai outbook gum basu adum pa jai aduga sai di hai ta ba sai di yam saksa ba yam ngangza ba adum chak ka thong ba se dum ngang du ne ado hai yam hai ta ba hai tare adu ne aduga khoi ngasi gi video se khoi bungodi yaudre ko ado bungogi ai gi site ta gi khoi bungogi hobby se ai hai ge ba ma khang ai khange ba mai hobby se mai hobby kaino urau tharau ba se kaino ma se masana practice yam tauba ma se akhoi gi art ki lambi se yam pamba aduna ma sa ma gi room sida changraga ma se laurak ka doine ai marak ta ga ma se kaino mi ga khatnar ja la ga na khan ba yawe akhoi gi saw bagi acting pagi acting nungai bagi acting tawra ka doine koi ngang bom da ta da ta de changu matam da ko always magi phamung da natraga mana leiba jaga da lem doise notebook amaga kolom amaga dum pairam ni ba adum iraga lauraga khongaga laini si se magi hobby ne duka da Silhaibagi hobby di da Silhaibdai tarsi hello ai hobby di ai yam na nungai jaba pam sabji kai tare ngak lai matam da isai yam ngang ba aduga ai kai haini aina khra sangba numit kum hai tare ko shooting gum cha tabana mita ensang je veg ki pota yam na makhan hawa vegetable gi pota hawa pot che masi semaga thom se ai gi kwai gi pam jaba ai hobby ni adidi mathang sina asi jam nungai bani ni sizu yam ba question je hangak pa je do hai bungo se single la hai do ma je single na ta bra khangji ado khoina khangba da di khoina haiphet khangba da di ma je single ni da ada aina khanma da ju kanam ta wai sana bo de ma je kai gino habadi ma matam chupa da ma larik iraga adagi ma practice tawraga adum lai aduna ma se ai single ne na hairamake ado ai site ju ma single wa exactly ai khangte ado ai single ne na hairage mathang sina che kai school da college da tambirake che gi biography khara haibiramo history khara haibiramo ai se ai gi high school haidare gi schooling se kadai dagi horake habada ai se class nursery dagi na class 10 phau ai se brighter academy chekon da tamjare e aduga brighter dagi ai se 10 tharaba matung da 11 12 sina ai se Ledikin college Shillong da 11 12 se tamjare aduga graduation sina Umsripi college Nehugi makha da laiba haitare Umsripi college ta aise graduation tawzare adu loraba matungda aise
private company da su thabak khara purame idea vodafone aircel ai bpo da madam khara purame adui matungda ai us ki company am da su thabak tawrame almost 10 years kumba ai je shillong da leirame adu matungda aina finally pura aina imphal tholaki bse 2016 da ne aina imphal tholaki bse 16 no not 16 hoi 16 loirakpa 17 horakpa hai tare sida tholaki bane aduga aigi qualification hadi aise graduate ne sima haijaramage mathangi question china chese kari youtuber oiningi base kari wakhalon dagino hai aise youtuber oiningi base kai wak ai kai hana khumduno je haija haitre kamain khumduno khangtre youtuber oiningi base smaina ne lockdown ga leibagi maraksida akhoi se kai haitare yamna wakhal se chamamna ba haitare friend circle su maru mapang sing su punba ya da ba haitare ko je thengna ba ya da ba adum yum gi leiba mi sing siga dang sum loina ba haitare ko ki nukti gi same topic ta dum wari sara de ko je boring chu raidana adumaina wakhal se thoglak ta badagi kamaina tawsigen tawbada ngasai ge khoi bungo se bungona suggest tawbani ngoda che nang youtube ama hango aduga nang adum haidi nangi nungai ba nang wakhal nungai na bai damakta nang video sema ka thagat lo ado mayam ga su dum interact tawba phangani mayam na su comment mayam pirakani ado pa ba yam nungai bane wakhal yam nungai bane na mana suggest tawrok pane khoi bungona ado khoi bungogi through dagi bungogi site dagi youtube se hangi bane sima haijaramage atuka mathangi question china chena dasilhaibada khwaidagi pamjaba amadi pamjadaba nature aduga dasilhaibana cheda pamjaba amadi pamjadaba nature karino hai adudi dasilhaibde hantar se agi pamjaba nature aduga pamdaba nature kaino haro hai batare aina pamjaba asing ba haidor ka dore ngasidi hai batare mayamna seng bo waje haidon dore ngai di aina phadaraga sum lolaga thambane ba adu nanga sidi haidok patare ai magi khwaidagi pamjaba nature si khigi aina shooting gumba thabak chalamdai matamjida aina thuraba matamda aina kai haitare saugrane na haibagi waklonda haitare saugrane haiji mana ibu nungsi jabagi ni ko ada mana aina thabak chat ka dore haidna aina hathu tawudo aigi pochai pack tawbu maktabu oiro adai aigi pugadaba pochai sing pack tawba yausilakpa adai aigi chana thaknanaba mana sasat silakpa kotpa sumaina tawbuse aigi khwaidagi pamjaba nature oi monda aduga aina supam pamjadaba nature hagadi ai hairage ko mamdi ai chance lorga hayogduineba haingai nang je tapthana haingai nang tapthana bane bai hayogduse yamna atangba opportunity ni haitare si matang je mayamna ingmonda opportunity ma khak pibire aduna ai hayogage aina magi supam pamjadaba nature hagadi kitang tawda saudokhi baitare asawbuji aina phana phataraju sukhan halloya daba sije ai nangonda supam pamdi sije mintang mayamna boramtang pibiramu sauba kitang themada hallo sauba phathaba tamo na sijim khakta mayamna boramta pibiram ayam sauganba tahalle ko adordi asing bolo haidore Q&A se mathang da dei tawjaroi ko ai ikaijare aduga aigi oina di yamna pamjaba amadi pamjadaba nature haitare ko yamna pamjaba nature sina kaino haitara gadi mase aise ngai da ba haitare thabak tawbada ko gi nupi ngai da ba haitare ngasagi aina tawgadaba thabak se ithandana ko gi nanghoraroi da ba thabak se mana mateng pangchalakpa phana ma thabak chatkadaba su anywhere haitare ko chatkadaba thabak chatkadaba oro chattaba bu oiro kainom tawbada aise sungai ngai bi da ba haitare adum nupi mana tawgadaba thabak se mana mateng adum pangchan pirak pa haitare ai wagrani haibagi adugi adagi karim natabida thabak se matam se yamna ngakna chachaba mi haitare matam mangini natragana kaino kari gino mai wakhalon do kai gino di khangde do nature do den yam pamjare ko nupi bungai daba thabak tawbada ingonda mateng yam pangbiba sima magi yamna aina pamjaba nature ni adana toina mateng pangjalo aduga pamjadaba nature haide ni ngasai amamangda sa haigibado saugraga mase wasung angang de haiba wangang dam ni na ne aina wangang or ma khuma aroiba
aduna ai wangang ba kirani ba mana changjan ba su tallani ba aduna sauri har ga su aina yaning si yaning ba yaning da ba se kaino na phongdok ta ba se yaning ira yaning dira kari hari no khang da ba se khum da bi da lei ba se si se ina magi pamja da ba nature ni ado ngasi gi pamba pam da ba nature si da sauna ba gi oina tare ado sini wangang gan de magi na ado main tawi aduga nungai ba question ama lai chegi naw pa se kai ming kauge mai maming se yame akhoi das leibana mai maming se khongnang thaba haina kawi adubu magi maming aseng badi ranjan usam kawi mayam na tatana hangbiba agi naw pa gi ming se karino habado magi maming ranjan usam aduga mathangi question sina asyam nokning da aidi question je aigi subscriber ga je question nokning bayam hangibu question chena Silheiba da kai kauge aduga Silheiba na cheda kai kauge hai bani se kai kong na ge hai sini ming je adune hayo tasi sije khoi gi kai hai ni khoi gi akhoi ni gaktang akhoi gi family gaktang khangga ba hai tare ni natra adubu mayam mang da phongdok ba tare ni ngasi dia ai gi oina ai akhoi ai wife si aina nupi na ko nupi na ko e mai ko e kai legi ga haibsi nupi kai legi ga haibi ne nupi na kai legi ga haibi ne mai na ko e aduga aina ko badi da ko e saina ko e ko aduga aina di nupa di ko dre ko da na saina ko re aduga che se ichin inaw kaya suge aigi chilnaw se ahum ne aigi khakta ibungani laye aduga ai thanda aina khwaidagi atombi nupi su ithanda oiba ado aigi chinaw se ahum aduga Silheiba gi ichininaw kaya suge haibiramo hai aigi chilnaw sina mari ne yamba ma akhwai hansina yamba ne aduga icheni mana second third oire aduga mari subha sina aton masina ai wai atom ngak nupa ni nupi ni aduga question gi marak thana ngasai gi do da khoi gi subscriber mayang gi maming do adu kitang param je khara di pa ba hograbane do aina marak that khraba rado khumuzam daina ning thauza sapam bembem lakshmi oinam creation kanglai sana thoiba dibya huirem oinam loidang minakshi Jina Thingbaizam Nauba Laishram Baby Rani Nongthombam Josni Naurem adagi ai maming pa thokta basam yoy ko Tidilian Akoizam Raneldrazit aduga Sonalika Thongnauzam Lanjenbi Moirang Them Pratibha Khuman Mirabai Khoirom Abonmai AB Kisan Ningthauza Thanil Longjam Thomas Longjam Huidrom Chanu Chui ro ai pa ai sorry kai gumba aina pa ba la laga su ngak pi gani chui wrongs hai ga daw ma le ko ngan thoi leima pokpam Vidyarani Mutum Minabai Thiam Mangaleima Sapam Hema Thangjam Irom Josni Chanu esam mapazaba maming amyame Love Boy Santos Bimola Naurem Love Boy Santos Love Boy Lai Boy have nati ko nate Okram Jackson Yengkokpam Bizaya Lip se kanone aina khangbangang ne kalpana na kaino dagi moi gi to kaw greda angang kaino do nga ga farm to bangang mit thup ka sem gi bangang do moi gi lam do kaino uchiwa dagi Chiangmai jing nate uchiwa MD Alauddin Susma Chingtham Dinesh Laishram Ichan Haikruzam Thoibi Laishram loi pa thoma se aduga mathangi question do amu pa ba horase Anju Yambem adagi Lauza Yandrembam Suren Maibam Ratana Thokchom Nikita Thokchom Olivia Ahanthem Alfas Sahila Ichal Debi Rebecca Sapam Sonia Laurembam Jakaria Kamai Linthoi Laima Kanglai Nawa Lalkholen Sophie Memory Razib Thinguzam
Lai Khuram Bidyarani Devi Hemsan Konjengbam Roman Maitai aduga mathangsina Rosie Namram Chingkhomba Ningombam Raskum Irai Park Sports Loukhatchabam Biswanath Roman Maitai Nongmaikapam Pravin Kumar Salam Jaya Chanu Manganba Khongkham Linthoi Lamabam JC Hodam Jiten Penu Chingtham Thomas Leo Sagol Sem Nanau Super Guitar Bho parage makha se question answer ge matungda amo haijarake yam nungshi ege subscriber mayam ge ming sing se ai loina di pajaning bane adubu ai bu nungshi bibidagi mayam na comment se 1.3k pibirak paduda mayam se yaman gidana ai se loina ithok paseng ngamdadana aina habro tangkak ta ki loukhatchabane ming paba yaurak tragasu waroubiganu mathangda soidana ai ming mention tawjarake mathangi question da yengse mathangi question se Biju Soma Balla Susmita heroine Mari Sida Silheiba khwaidagi chanaba heroine se kana oige na che Dona gi mota age mota di loina chanayena khale haibadi mai gi character mai gi lowriba role haitare adugi matung ina aina hujuk phawdada yengjabadadi loina chanayena khale chanadaba amta laite aduga mathangi question na Silheiba kumba film singda Dona na khwaidagi pamjaba role se karina khwaidagi pamjage or kumhaninge hairage aina mana pamjaba film haragati aina magi khwaidagi pamjaba film haragati koronganba part 1 se aina khwaidagi pamjage film ne aduga mangonda aina kumhaningba role haitaragadi maje ngausanaba sabase am pae khoi ingau ba aina hanba aina usum uzagi bagira khangte ko korongan bada ingau ba sabado adumaina pakchai adubu role ama khatangda adum kumaga leibadi yadabanina makhal mayam ama kumdabasu yade awaba sagani nungaiba sagani adagi ngausanaba sagani gyantaba mung sagani ado aigi oina kumhaning ba hai tagadi role sinde loina touch tawhaning sima ai haijage aduga Rajesh yam phajaiye hai magi maming se ado thargi nangi reaction tawgibdo ado se thargi film dugi kumbai matang sida ibani se khangnara bro hai khangnadri ba mal ramthar namba matam dadi ibani khangnadri ramthar ji 2011 12 ni sigi ramthar dadi khangnadri sigi matam sida nam kibne akhoi ni na khanai duna 2015 aduna ramthari matam di bani khangnadri mathangi comment hai tare question sina thoibi akoi jamna haibirakpane chechega Silheiba se kamai thengna khibano chechegi video yam nungai ba thagat piro che thagachari thoibi akoi jam ngasaina su answer je pigre ibani kamai thengna rakhino habado amuka hana ai samlapna hairamage 2015 da ibani se sangai festival da thengna gibani noida Silheiba phone number se lahobani aduga propose tok salakpani siare ko sima hairamage mathangisna misna saubam na haibirakpane chese yengba yam nungai yam harawe asengbeira thank you misna yam nungsi na thagat pirakpa yam nungai jai mathangdana Kiki Patricia hai Silheiba gi nature se kamain tawge I mean sauganba mira ingtapa mira ma se yam saugale amarom dadi aduga sauraga su phabasu yam thuye ado ma se yam ingtapa mi di hairoi geda khara sauganba mini na ko adum khara saugale haitar yam thuna phathai yam thuni ai di sauganba phabadi yam thui aduna adu su ingtapa di hairoi geda dum saugalam nina saugale harage halo aduga inama bro Silheiba ga atopa nupi ga ek tawbada inama gi thamoida kai phawbi ge khangjaningi aduga inama ga bro ga matau karamna thengna khi inama gi ichin inaw bro gi ichin inaw kya suge su haibiramo inung moirang gi question ji hanasu khumkhre
hana khumgre inamaga bro inamana bro Silheiba atopa nupi ga ek tawbada thamoida kai khawge ngasai khumjakhre inung moirang adubu amuka inaugi damakta yengaga ai amuka haijaramge aingonda nungaitaba kemta leite hena harawi maramdi magi profession ne magi thabak ne adudai duda aina nungaitaba natraga aina jealous natraga karigumba aina haisni nungaitaba ama phau taragadi magi thabak to mai pakna tawba ngamoi aduna ai nungaitaba kemta leite nungaitaba lei karam kanda nungaitage hada mana thengna sitting ga thengna halapase sidi kitang aingonda nungaitaba phau okay dudi dum phawna sani dana kari thabak tawbiri noi das lebdi film tawri aduga id housewife oina magi mateng pangaga leijari kwai choba thaba ma tawri aina haijabudu kwaidagi chawba thaba aduga karigumba sponsor la adi tawbigadra kaino sponsor la adi tawbigadra jo for example ni YouTube tagi laibak phadana achauba income generate tawba ngamladi give away da 10,000 pithopa ngam pamugadra okay yam phajaba wang ne karigumba income generate tab ai income gi matang sidi smaina ai khangjadre ko yamna YouTube ki matang sida aduga in case hoi adumaina tawbangam tadi not only 10,000 more than 10,000 ai pibada ai pamuzaroi haina ai sima haijage aduga ai panghai haijan banate ko aseng baine aduga amana Silheiba wakhal hong agadi kari thorang paikhat kani as yam phajana hangi sidi wakhal hong agadi wakhal manga si yam phajare kai haini wakan honga di kari section tharang paikhat kani haiji sidi mona idea loi phangrani yaroi si question sidi aranba wakan aranba lambi chat kani haiba chat ke haiba gi wafam di natte madumakna tawudabu yamna question ji yamna phajab haitari question se yam phajai hangbirakpa ai ming se ai uzadre waroubiganu de aina yaman gidana screenshot tawja hobane der ming du hodre ado karigumba mana wakhal hongakpa taragadi habane ado hojiki ona di hongdri aduga agi wakhal da ju hongakani haina khande ado hongakta basu oisano honga agadi ai kai dawdoino ai khangoi ai kap kadra ai khangde ado hongakadawdi mande habdi hojiki ona di yam phai haba ma aduna sigi answer se ai mapung phana piba ngamjadre waroubiganu aduga mathangi question loukhatcharake mathangi question se karigumba Dona si lai tongdana punsigi sanga chaba yaroi haradi yagadra yaroidra okay in case ai se lai tongaktana punsigi sanga chaba yaroi hai taragadi ai chajararoi maramdi ai ngonda adugumba mayam mi yoiba khuding makta pangoida oiba pangdongna tongba nate adumaina ai ngonda tarok taragadi ai gisu aigi tawpham thokpa ithau hai tare aigi tawpham thokpa aigi chatpham thokpa aigi lichat hai tare lichat makhal ma hai tare ko adumaina ai isor gi damakta ai thaugal tawrakadori ni na ai chaba yaroi hai taragadi ai chajaroi sima haige aduga karigumba nangi subscriber amana no yumda tha ama leijage nungtigi sa pizau hardi kamdawni aigi subscriber na akhoi yumda tha ama leijage hardi ayam harauni leibiu leiminasi haini adubu tha ama do nungtigi sa pizau hardi ai pizaroi kaigino hardi mama sa pharoiba natra aduna aha ba no mana kangsoi pizani no mana iromba pizani aduna laibagi damakta di ayam harauni leiminase haini kaishu kaide aduga sa chabai di no pizaroi ai ma yawamne samthong di am toin chan question number 10 last ki question karigumba laibak phadana Silheiba Hollywood ki offer phangaba chahi tara America da chatta yadre hairaba nangdi chatpa yawba yadaba ai di chatpa yawba yadaba stali he chalhaningadra chalhaningoidra chahi tarani munna khalaga thamoi nungdagi aseng bhaibirao egi question ji soidana pabirakani khali as si question hangiba mi si haiye kamai thawne kaigumba offer phangdana chatlaba chahi tara leidoiba ai su chatpa yadaba ai chalhaloi ai chalhaloi haidi chahi tara se am sange haiba mioi ba se haidi ngasi kai oini hayeng kai oini khangmana te ko aduna
opportunity ngakta sum yengaga laibasu yaba natte akhoi manipurda asuk chawba family industry ma laisdi asuk phajaba film phajaba namdana akhoi asuk yana nungaina mapalamgi mina so khagi film yengi sidi ado hollywood ki kumuraga kaidawni akhoi manipur gi film phajaba kumaga akhoi nungaina laiminani natra si haijage mathangi question sina laisram daina chegi video khudingmak loina yengba nungaye matung dasu ngaijarange chegi video bu laisram daina thagat pa phongdok chari haiba haitaba aina video khara semaga thagat pada yengbi bagi damakta nushiba nungaiba aphaba thagat piba comment pibirak pai damakta inau busu thagat chari aina thagat pa phongdok chari makhata na aigi subscribers singi mingamu pa thokcharake aktar fm chingakham menaka devi Rosni KH Hemras Yendrembam Ripa Akoijam Jenny Lemapokpam Benhur Sorokaibam Taurem Bablu Singh Sashi Leima Rabindra Kumar Tongbram Debla Chanu Macha Thoy YM Chandani Joshi Oinam Duka Sina Dhumi Mangang Roger Maitei Roger Lanchenba Sorokhaibam se 250 ne na phajai je aduga RK Tamphasana Bijeta Lesang Them Sabanam Khanam Konjengbam Bunau Abi Naurem Ashmi Dioba Rivia Akoijam Hemra Sendembram Loitongbam Puspa Rohenba Maitei Khumancha Rina Hussein Somola Moirang Them Thoi Kakching Nauton Atonba Avinash Okram Jaya Devi Sumit Sinha Tuleshor Khumancha Kunjarani Wahengbam SP Gracie Tangkhul Bisojit KSH aduga Far Konsam Sophia Khetri Sashi Leima Doli Laikhuram Abena Sagol Sem Mayan Fi Huishu Wo Toizam Anjali Leima Alex Thangzam aduga Nita Ahung Sangbam Haisnam Sunita Devi Pretty Lukram James Yumlem Ningthem Khoinaizam Rebina Taulem Ngati Thauda mai duro khangde aigi handwriting se isana bo khangjadre okay anyway Australia Maibam Rosni Kundongbam Bindya Sapam Priya Mongbijam Chawbo Wangkhem Kavita Sarangthem Trina Rasri Tongam Sheikh Rizwana Nongthombam Sonia Devika Sagolsem Khoirom Vidya Pinky Yengkokpam Anjana Mana noise aigi handwriting that thiba adugi ma pa bada Chenaturam Parakadra Noi Anjana Ilengbam Malem KH Giriza Naurem Sana Hanbi Mangsha Tabam Rosni Rose Golmai John Yumnam KB Moirang Them Asa Chanu Maladevi Linthoi Charang Them Naucha Oinam Thoibi Laisram Rosni Christina Laisram Yaifabi Rahul Kundrakpam Suchitra Haikrujam Rima Chanu Moirang Them Melody Tachau Chongthamcha Bedana Taurengbam Geneva Letan Them Bindia Naurem Irom Bideshori Sana Thoibi Takhelambam Sandeka Yumnam Anju Naurem Yumnam Mataulebi Loina Rosina Yumnam Agi pathok chagriba subscriber se si khatang loukhatchare maramdi aina haijakibado aduki matik yame yambanina ai loina mak loukhatchaba ngamjadre aduna hairiba mi 200 ka 50 se si se pathok chare award pa lehoriba pabada yauraktaba ming ai matang chabada ai soidana ai subscriber singi ming ai soidana mention tawjarakhe aduga mathangi question sina hangbirakpase che donaga dasilebega se arranged marriage la natraga love marriage la habati chain bra natraga haina sinaraga luhongbra haina hange adugi answer do dasilebedagi tarasi tasingna habda koje chain bani chain ba habdi
ꯂꯩꯔꯝꯕ ꯐꯠꯇꯕ ꯑꯅꯥ ꯑꯌꯦꯛꯇ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯑꯍꯜ ꯂꯃꯟ ꯍꯥꯏꯅꯕ ꯑꯃꯈꯛ ꯂꯩ ꯆꯦꯟꯕ ꯍꯥꯏꯕꯁꯤꯅ ꯄꯨꯝꯅꯃꯛ ꯀꯣꯛꯏ ꯁꯦꯡꯗꯣꯛꯏ ꯍꯥꯏꯗꯅ ꯑꯗꯨꯗꯨꯅ ahal lamangi poktak kay haitare thaina ahal lamangi pai pugi hatakta pibiramba poktak to khoina logjabani aina aduga ma boina puraga lai aduga aigi pamjaba machu hange ado ai haijararoige aina habado event ama same se game ama sana se 50k yorakanda habdo adudo ina aina subscriber do ina hangjarage aigi pamjaba hingjang aigi pamjaba machu ai skip tokjarage ai adu haijararoige mathangdana nuri tongbramna hangbirame chena daslai base yam support tawbiye hana so dum tawbirak pro che kyam kuina nushinarake hai hoi hek khangna ba horakpadagi hai tare ko mana film gi line sida lairama banina aina ma se yam support tawe aduga hoju so dum support tawri aduga tum koina so dum support tawgi ge na khale aduga question namana aigi favorite actor amadi actress agi khwaidagi pamjaba film female actor amaga male actor amaga hangbirame ado female actor dana aina khwaidagi pamjaba se aina angang oringai dagi so aina khwaidagi pamjarak pase che debita ma se am phajai ma se magi acting magi kai hatar stylish oiba mona loina pamjai ai ma se thaina dagi su pami hojik so dum pami aduka cheri bitagi phajaba hojik phau handri hojik na hena phajare e aduga pamjaba actor ama hairaga na kana pamjaba actor na akhoigi hamom sadananda tolungo aigidi ojane oja sadanda haijage ma se yam pisak pi ngai dage ai se magi manakta isai ka se tamdana isai yam pamjabage ai isai ka se yam takpire tambire ado khogi oja se singing gi lamdasu acting gi lamdasu animak yam haiba haitare ai gi oina ko mayam na su dum pambi ado ai gi oina su acting amadi singing se mode yam talented oiba haitare aduduna aina khwaidagi pamjaba actor ama hardi akhoigi oja sadanda khogi oja tolungo si haijage aduga question amana aigi chanupi gi maming kai kawi aduga maming se kanana thonbi bano na hangbirak padumaga haijaramge ichanupi gi maming se silna kawe aduga mingsina ibani na thon mane silna haise daslai bagi mamangi SIL se lauraga aigi aroi balauraga aigi dona gi last ki NA se lauraga silna na thon bane yam nungsina thon gi ba mingne mathangi question na firstly I love you Dona thank you so much I love you too WK atang thank you very much aduga Dona daslai basi kayam nungsige sidi hairoi ge mina tabada yam pa aroi simade skip tawjarage daslai baga khangna ba numitagi nungsiki bara askai no nange question jam ikai je khumbada hoi nungsiki hai tam ni ko aduga natraga kanana hana nungsiki ge sidi ibani adum chamanare mana so nungsi ene so manungsi Dona na daslai bagi ek tauba daslai bana ek tauba film da Dona kappa yaugi bra yes a yaugi karamba film da yaugi ge habada kai film da no kaino da korongan ba 3 da ne ma je magi sakmana ba mo ina tholai myam sulo yengmira mani ko yengbiramani sakmana boina thola ganda ma se last ta akhogi baby sonia siga baby sonia sina magi luhongba thingba lakpa haitare ma se luhongba ma se nupa se nupi atopaga luhongdoine na sonia sina unaba lakpagi matang ama leye adudo engonda kitang sentiment oiba haitare adududa ai kitang yam kana dikapte pi kitang di taki adu haijage aduga Dona dagi kitang thambiramu sindugi matang kitang thambiramu hai hojiki dune hojiki matang do yam phajai habadi masak manai magi hana magi mapuroi bado laigidre adu matungda masak chapmanaba magi mapuroi baga masak chapmanaba mi ma misak ama thogle e adugo misak to atopa lamnan bi maga luhongi dore haba matamda mangoda ngasagi magi mapuroi baduni na mana khanjaba adagi adu nachu natti na su khanba masak to manarubagi mangoda feel tawbado angoda feel same adugi feelings to angoda laiba hai tare dumaina angoda kitang sentiment oi adu matang do yamna su phajai yamna su nungai ai dinang simai bahira hai bani ne
adudi ai sin ma yingba haire na haisin ngasigi question and answer paba loijare agi subscriber singi maraktagi aina chithananda hoba aina question paba wal hoba lerakasu waroubiganu ba haijari atuka subscriber aduki matik yamkre agi viewers aduki matik yamkre aingonda pibirakpa comment hangbirakpa wahang mayam ama ado aina mingsu loina ma pathokpa ngamja hodre aduki matik yambadagi aduna mayamna ngakpigani atuka matung tarakpada phaja phajaba video sing namaga ai namba ngamjage aduga namaga ai thagatnabasu honajage aduga pumnamakna aina soigiba langiba yaragasu mayamna ngakpigani aduga ngasigi aroibagi waroldi Silheibadagi mayam taminarasi loisilakpagi roinana ai mayambu ahanma maktada ai hainingai leitana nungaiba mari ikai khumna bocheri yamna tielaba matamda agi wife ki minungshi thambiduna yam tielaba matamda 30k subscriber yohanbibagidama viewers sing amadi subscriber sing bu ai amuka hanna hainingai leitana nungaiba thagat ko phongdokcheri amadi subscribe to vidriba chilnaw singna ai ai wife ki mohot chinjaraga ai sana haijari subscribe to biramu like share to biramu si haraga ai tang swai attention jage myam pumnama covid matamnina isai yumda tikta kaidana nai yaudana bagidama yamna hakchang kanna lebiu mapan thokpiganu yarigai maruiba thabak natana mapan da thoga koichat chatana chatpiganu ai samaksu chachade myam chatle haijabana chade tayungsung aina cheksinna leminasi haidana haijabani aina haidragasu myam hena khangbire aduga atop top myamna jo haiba myam leijere tawdabu aigi site tagi jo ai kitang share tawjabani ai samaksu yumdagi hentoktana ai family gaiga punna sum laiminajari myamsu warju wana matam khradi covid chi fight over da punna langthing namada langthing minabada yaminasi haidana ai thamjagi thank you aduga aigi video bu yengpiriba mayam pumnamakpusu aigi site tagi amuka hana khurumjari bye 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 bye